kumbi kendrada kumbi ta pangthokiba congress ki meeting da anan kaubanupa amada ngasi manipur da thoi be irang ji kumbi kendra gi mla na thoan bani haibasida yajaningda badagi akhoi maitai masyan amana sumaina hunna dana dum lairagadi akhoi kuki jingna akhoi gi khudong jaba logini adugi su mathakta kuki jingna taraga moi maitai masyan bakpukta nuksina da baje smai tawri sina de khoi kari da khudong jaba je lahauji ge haibado moi gi di amuena singbudu oigrani haibagi da makta anan kauriba mioi sida mana meeting sida ngangiba wahei singdu akhoina yajaningde adugi ju mathakta anan hariba nupasi mana kumbi kendra gi mla na manipur gi irang si thon gi bani haibado khanghauba lairagadi mana ngasin pung kunmari gi manungda sengtokpiro sengtoraptaba taragadi torbong GP gi parja miyam na magi mathakta akan ba action lokhatkani ga asumba meeting tawba khuding makta moi gi congress BJP akhoi khangde moi na huningba do hunlo moi gi ngangningba do ngangnau adugi natana mi amatana sidai sida nupa khangde nupi khangde lan gi maramda maitai na lan haubani natraga kumbi kendra dagi haubani torbong dagi haubani haiba wahai je hek hairakpa nupa khangde nupi khangde atung dagi di sengtok sengjin gi darka laite torbong GP da lairiba parja khuding makna khalak pa action khuding mak moi masana yana lawjagadawbani akhoi maduda yamna akhoi vote ki adugi atagi akhoi gi sada darka laite akhoi na ngasi chaiba saungningiba thamoi da lairiba mayam ji moina karisu khangba laitana moina vote kharagi damakta moina damaina hullaga ngangaga akhoi torbong GP amadi kumbi kendra gi parja miyambu leibak miyam mamangda ikaiba pinabagi thabak la moina tawrije moi vote ki khatang khanbara natraga maitai lairiba jati sibu moina kari ne khalagi moina chingdaraga thambi magi vote to kuki na pirakadra haiba maina ngangnaraga adugi wado yaningde moi hunabam thokpado hullo ngangna ning thokpado ngangnaro aduga matungda hek ngangapa mioi khuding makta akhoina lemna mata tharoi